Manipur ge hauzik oiriba fibam asida athubada khud thingzinaba amadi merger agreement ta Yanakhiba Wapham Khudingmak Thabakta Onthoknaba Maharaj Vodachandra ge ani suba machanupa Maharaj Kumar Sarat Chandrana Prime Minister Narendra Modi da aiba cherol thaduna Takshinkhre hiramasigi matangda Maharaj Kumar Sarat Chandrana masamak Maharaj Vodachandra ge machanupani haina saktakladuna Prime Minister da thaba aiba cherol amanhai Mahaki Laikhitraba Apopa Maharaj Vodachandrabu namthak tawduna Manipur asi India da punnabagi khudek ama mi India da punnabagi khudek ama Silong da pihanki hauzik laklibu Wapham di India lengak asi merger agreement ta Yanakhiba Wapham sing aduna thairaga chatlabra haibasini hairiba agreement asi khudek pinakhiba chahi Hufutara teret surabasu maduda yauba condition sing ngasi fauba mapung fana thabakta onthokpa ngamdana leiri loinana India lengak na illegal immigrants drug lalon itik tawriba miyoi sing amadi popi pambi thariba sing Manipur dagi mapung fana takthokpa ngamdri Manipur da mahusagi tangdu laitaba pibam hanjil hange hairabadi state asadagi illegal immigrants sing mapung fana takthokhiba asina oigani loinana kuki singa yanaba amaga amagi makhada thabak tawriba force pumnamak lauthokpiu amaromda state asida mathau tawriba central force sing asi tha taruk tagi hena station tawhonbiganu maramdi makhoi sing asi popi dagi lakpa senfam ga mantiknabagi hainabi lerakani Manipur na India da tillaba matung ihan hana pangthokiba census ki chahi kumja lising ama chama panyankhai mathoya sida base year oiraga Manipur da NRC tawbiu loina na Bangladesh amasung Myanmar na chingba leibak sing dagi changlakpa mitop sing masa masagi leibak ta halangadabani kadiguma central force sing na refugees sing butumina leihanbai ngamdrabadi Manipur miyamna masagi oiba thabak lokhalakpada ayaba pibiu haina chirolasina Prime Minister gi pukning singsinke